Center na thadakiva fund lana seasonai haina Manipur government pu maral siraduna loinana loktak ki fumdi sengbagi matangda thizilagani haina Union Minister Nirmala Sitaraman na phangdokre. Bihar gi mikhalda mai pakani haina wasa khiba BJP chawnga mai thire amri thangmaiban gi miyamna Congress ta vote pinaba Chief Minister Okram Ibobina phangdokre. Amasang Irom Chanu Sarmila go unaba pamba miyoi singna lupa lakh ama security deposit oina pigadaw. मैं मुखरमजरे अदो मेंगबिर से इम्पैक्ट न्यूज़ ने प्राइम टाइम मणिपुरी न्यूज़ बुलेटिन दाई खाइदम जेंटिजन हौजे पुंगचासी फौबगे मरबे पाउसिंग मैम द पिजरी लोकता की फुमदी सेंगबदा कांग्रेस न लुचिंगबा गवर्नमेंट न सेंजा थुमजा तौखिबा अदु थिजिलगनी हाइना यूनियन मिनिस्टर निर्मला सीतारामन न फोंदोखरे अंदर पांगथोकदरबा मरक की मिखल की बीजेपी की मिरेप अनि की कैंपेन द सरुक याबा लाखिबदा वाफमसी फोंदोखिबने ngase yuk thangmaiban assembly constituency की बीजेपी की मिरेप खुमुकचम जॉय किशन की डीएम कॉलेज कैंपस ता लेबा इमा खुंथोखन बिगी संगलेंदा मरक की मिखल असिगा मरी लेनना इलेक्शन कैंपेन अमंगसी पांगथोखी कैंपेन असिदा निर्मला सीतारामन न मखा तारदुना हाय लोकताक सेंगबगी स्टेट गवर्नमेंट असिना तौखिबा सेंजा थुमजा बीजेपी न काउबा लेते स्कीम असिदा थिजिनबगी प्रोसेस हौरे हाइकी सेंटर दगी थादरकप स्कीम कया कांग्रेस गवर्नमेंट न लान सिजनरे पीडब्ल्यूडी दा थबक पाइहनबगी महुत्ता मणिपुर डेवलपमेंट सोसाइटी एमडीएस लिंखत्तुना सेंजा थुमजा कया तौरे हाइना मराल सीखी एमडीएस दा चीफ मिनिस्टर की खंगना चानबा मरी मता सिंह हापचिंदुना एमडीएस असी चीफ मिनिस्टर की इमुंग मनुंग नुंगाइनब सेनबा सोसाइटी का चप मानरे हाइकी बॉर्डर टाउन मोरे द बॉर्डर हट अमा सान सेमनबा लम अमा फाउबा स्टेट गवर्नमेंट अपीबा ngamdri मसी ललोल इटी की लमदा चौखटपा पुरकपा ngamdabani मरकी मिखल असिदा बीजेपी न कांग्रेस पु माइथीबा पीदुना बीजेपी न लुचिंगबा गवर्नमेंट अमा स्टेट असिदा सोइदना लाखलगनी हाइना निर्मला सीतारामन न मखा ताखी लोइना ngasi thangmaiban leiba khumukcham joy kisan gi firal chingkhatpagi thauramsu pangthoki nakalamromda ngasi mirep oigadoriba khumukcham joy kisan gi election campaign thangal bazar da leiba dharamsala gi hall da su union minister na saruk yaduna pangthokre लोकतक स्कैम उसमें इन्वेस्टिगेशन करना आवश्यक है हम इसको बार-बार उठा रहे हैं और इन्वेस्टिगेशन की प्रक्रिया जारी है चाहे वो सेंट्रली स्पॉन्सर्ड स्कीम हो या कुछ प्रोजेक्ट के लिए पैसा हो उसको पीडब्ल्यूडी के द्वारा काम करने के बजाय कुछ प्राइवेट एजेंसी को देना मणिपुर डेवलपमेंट सोसाइटी के द्वारा काम करवाना जो मणिपुर डेवलपमेंट सोसाइटी चीफ मिनिस्टर के परिवार से नाता रखता है जुड़ा हुआ है उसके द्वारा ये सब काम करवाना और पैसा पूरे डाइवर्ट हो मिखल मया की मिरेप सिंह हुनब लेप्त्री हियांगलम की मरक की मिखल कांग्रेस पार्टी न पैसा खाव खाव पुथदुना काखिबनी हाइना थोंगजु केंद्र की बीजेपी की मिरेप टीएस बिश्वरजित न मराल सीखरे ngasi kongbo cheko nanebam laikai चोंगाबी लंपाक्ता पांगथोकिबा इलेक्शन की मीटिंग अमदा वाफम असि फोंदोकिबनी मिखल अदुदा यूनियन मिनिस्टर निर्मला सीतारामन सु सरुक याखी टीएस बिश्वरजित नमखा तारदुना हाई थोंगजु केंद्र की मिरेप ओइगदरबा कांग्रेस की बिजोय कोइजमना स्क्रूटिनी नुमिता मसाना क्लास 10 पास तौकिबा महिलोइसंग हाइबा ngamkhidaba asi लाइबक थीबनी चाही अमदे एग्जाम अहुमलक पास तौबसु ngakningaini हाइरी चाही 53 रोम इंडिया दा शासन तौरबा कांग्रेस पार्टी की मिरेप अमना मिरेप चे पिसिनबगी नियम फावबा खंगलमदबा ngakningaini हाइरी हियांगलम द भोट काखिबा कांग्रेस की मिरेप हौजिक फावबा केंद्र अदुगी चौखत थौरांग अमता पाइखत्ते हाइना मराल सिरदुना टीएस बिश्वरजित न हियांगलम केंद्र गुमना थोंगजु केंद्र सु ओहेनगुमसी हाइना चक्सिलवा थमकी अपन इसाना तंबिरपा इसाना क्लास 10 पास तौबिखिबा स्कूल ममिंग दो हाइबिउ सिने आइना हाइबा ngamde pungkhai ama adu profession no ne occupation piu har kanda social service and politics ne hobby oina pi ne mi amana चाही अमदा परीक्षा अहुम पास तौबा अदुदि करिनो मैट्रिक पास तौबा अदुगा 12 क्लास पास तौबा अदुगा फोटो अखोगी फोटो जर्नलिज्म की पास तौबसे कना ओरमगे हाइबा कांदा आइगो ओपोनेंट ओरिबा सिरी ओरमेबा नकलम रोमदा थांगमैबन असेंबली कॉन्स्टिट्यूएंसी की मिरेप अनिगी ngasi फ्लैग चिंखटपगी थौरम पांगथोखरे मणिपुर की चीफ मिनिस्टर अमदी डिप्यूटी चीफ मिनिस्टर अनिना बीजेपी हुनबा याबा हुंदुना वाहंग कया हंखरे
ngasi ayuk ki pung tara khara helakpada candidate ki yumda Congress party ki firal chingkhalaba matung pangthokiba miyam gi mifam danga wa ngangladuna Chief Minister Okram Ibobina hai BJP na center da government pairak labadi Bihar da chakhat thaurangi thabak thauram kaya paikhat kani haina Bihar gi MP election mamang da hai ki wafam ngak pangamdaba party ni maramaduna Manipur da BJP gi mirep puthokpa ngamdringai da Bihar da BJP na subnagi candidate humputra ga tarukha kaduna Bihar gi assembly election da BJP tora tuba hokre Manipur da BJP na masak nairaba miyoi kaya yaure haina lauriba sisu masana yauribra haibasi wahang ama oina hangnaribani Hindu dharma khaktabu thazaba communal oiba BJP gumba party asi Manipur da mapangan kankhat hanba yade maramaduna Congress ki mirep oiba Jotin Waikhombu thangmaiban gi mihut oina thagat pinaba mahakna miyam da appeal tawki Moidi BJP office tan masai kaga dore na kun kutham chigalap da lik torok da moibum khongalap da ai loire na chidi loire India si kai ba tare ai khan reba sigum ba kamune loiba party se masi mapangan ka khan han masuk ya de aduna swaida masana yana tawribra yadana tawribra yaure na ba ahlaman sing hana koi na congress da chief minister wera ma khonam mayam se ai haidi haijara roi moina laga online da thagachi na tau thibni haiba aidi maming de palroi masana conscience na yaningi bri yaning da warkhamge sikum ba thoksri haiba BJP da yam lei hero Manipur ki ahal oirba politician ama oiriba Ozoi gumba miyoi amana BJP gumba party amada yauksin bahaibasi pakcha de haina Manipur ki deputy chief minister Gaikhangam na BJP amadi Ozoi anibu ikai khumna bu utpaga loinana hunduna ngasigi mifam aduda ngangki mahakna makha na haikibada Manipur thugaina ba siliba asi Gaikhangam nani haina Ozoi na mifam amada haikiba adu yumpham yaudabani matam amada lalholop NSCN IM na nongmai chingdol da soi tawkibagi wafa media da sengdokkiba o joina khangdabra natraga thengna hogdabra hairi BJP gi matamda Manipur mai chaki haibasi aranba wafam la lamdam amada santi purakna ba hotnabada arotpa lainabra India government ki interlocutor RN Rabi na chingi lamda autonomy pinaba khanari haina handak phongdok lamba adu Manipur kainabra natraga karino haiba Manipur gi BJP na khumgadabani hairi I am joyce NPP joy hai ba mami eta khang mami chin oi chat le adu handang marak si kari taw gi no song thang si dan gi ra chu ge khang de BJP ni changi ha ai ni ming pal la ba Manipur thugai na ba tawi ga na hai ba do unfounded oi ba ni pham yaw de ba ni ai koi na han hai gi ba ofam te ya sendok pi na ngang uri sendok ke khan dar ga na koi na wafam ka tham ba ma makoi ni hairam wafam do 2005 ta thoki bo to aina delhi de leba matam da NSCN IM ge kajan singna la ga namna soi to han ki ba adu ki matang do ngan ta na ai sin do khre mado under duress to bani haram sin do khra wafam ne Congress party na India ki tamak kathokhiba adugumna karamba political party na kathokhiba yaubuge haina Manipur ki chief minister Okram Ibobina haikre India ki ahanba prime minister Pandit Jawaharlal Nehru ki chamaga kunmanga suba mapok kumon thauronga mari leinana Manipur Congress party na chahi ama chumna pangthoktuna lakiba one day political convention on vision of Pandit Jawaharlal Nehru an architect of modern India thauronga mari leinana pishum ningom leirak YLL ground da ngasi mifam amada chief minister na wafamasi phongdokhibani mahakna hai ngasi India na malemgi super power leibak ama oiba ngamliba asi Congress party ki hona jamanani Congress party na chahili sang sitna government paikhiba adugumna ngasi center da leiriba Narendra Modi ki government asi chahi manga phana chatkadra loin chatloidra haiba khangdaba government ni Congress party na Manipur miyam ki kari thabak paikhat khraga haibadu Englishing ani taraga tareta pangthokadarba assembly election mamang da miyam da khangani hairi ngasi ki thoramadu da Manipur Pradesh Mahila Congress ki nauna khalaba President L Tilotama Busu miyam na taram okhi Congress ki Nehru Gandhi family ki sina lepak ki da kathok ki bese atopa political party amtana atopa kanam tana ngasi phawa tungdadi khangde lepak ki da sacrifice tawki bese ngasi phawta leite atol bihari Bajpai na chahi manga coalition government palamba handamu Shri Narendra Modi na prime minister warapase masi na hanya atol bihari Bajpai ge damai tawdra chahi manga chatkadra chatloidra haibase
masisu haiba ngamdriye Naga Singh Punsinaba Soi Taukiba NSCN IM gi Nongmai Chingdon da Haukiba Chahi Englishing Ani Taraga Englishing Aniga Supna Manga da Taukibani Taudoki Matang da Su Sengdokiba Laikre Haina Deputy Chief Minister Gai Kangamna Fungdokre Ngasi Nauria Pakanglapa Kendragi Oina Pangtokiba Nongmanga Political Convention da Wafamasi Fungdokibani Kwakatel Akam Laikai da Pangtokiba Convention Aduda Gai Kangamna Makata Raduna Hai Naga Singh Punsinbagi Soi Taukiba Adu New Delhi gi Manipur Bhavan da Lairingaidan Nongmai Chingdon da Soi Taukibani BJP gi President Tia Chaubana Naga Singh Punsinabagi Soi Tauki Haina Maral Sikiba Adu Masana Yakide Amadi Tokiba Chahi Englishing Ani ga Supna Manga da Adumaktada Sengdokiba Laire Hiramadugi Matang da BJP gi President na Kanglam Daba Laibak Tibani Hairi Togdogi Matung da Mahak Jet Plus category gi security P Duna Ngak Senbagi Tabak Chataki Mamang da Delhi da Pangtokiba Mikal da BJP Maiti Kiba Handakna Amok Bihar da Maiti Riba Sina BJP India gi Miyam na Pamdre Haibagi Chaurpa Khudam Amani BJP government pu Maral Siraduna Railway ki bhara chada taraga mari hengatpa BJP matam da khaktani maduda sunatana BJP ki matam da LPG cylinder miyam da ningthina fanganba ngamdri masi nungthil pobokta miyam khangna huranba makhal amani hainam BJP bu maral siki Manipur kai big autonomy ra kai roi da bagi autonomy ra amabarusu asinine hana phaktok pa yadabra disclose ta bad kiri akai blai asigamba matang sa praja singna Manipuri puramangna Langtak nang yesra BJP sinaw sing state unit eleven sing sina hayan ningi madudi Manipur ki integrity matang adi dola dali khaloi Congress dalot BJP nairoi karing ba Manipur sokla badi BJP dige tokani kan hayan ningi ba hayo dadine haybar thadi Manipur thuai ba side makhoi se saruk yarabra haina hangpham thokpa potna malaya Krai Block Congress Committee na Sindana Vision of Pandit Jawaharlal Nehru and Architect of Modern India Haiba Hiramda Nongmagi Oiba Political Conference ama Kurai Sarzor Laikai da Laiba Ima Laikurem Bi Mandapta Pangthokre Ngasigi Thoramadu da Manipur Pollution Control Board ki Chairman Dr. N.G. Bizoy Kurai Block Congress Committee ki President K. Sana Jauba Manipur Pradesh Congress Committee ki Organizing Secretary Bidyapati Senjam na Mathang Sina Chep Guest President Amadi Guest of Honor Oina Saruyaki Bagaloinana Atopa Miyoy Kayasu Saruyaki Thoramadu da Wangangla dun MPCC ki Organizing Secretary Bidyapati Senjam na Haikibada India ki itihas ta Congress yawi Congress ki itihas ta India yawi haiki adubu BJP di yaude India British ki makhadagi ning tambab Purakhiba si Congress Party ki hotna jamanani Congress ta ki chongthoklaga sem kiba atopa political party singna changsil lakpa lalong da thengnana ba Jawaharlal Nehru na tauramba thabak thoram sing ningsing ba darkar tai thoramadu da chief guest oikiba Manipur Pollution Control Board ki chairman Dr. N.J. Bijoyna haikibada India ning tamlaba matung da Congress ki Prime Minister singna tauramba thabak sing singthaki Englishing amaga chamapal ga yankai mari da India ga China ga yanabagi treaty ama taunaraba matung Englishing amaga chamapal ga humpu ga nithoi da ikham khanghaudana China na landarakpada North East state singi saruk ayamba loksinki matamdu da state singa sigi lambi thong Nungai tabana India gi sifai sing Europada awab am oiki masigi matung dagi Jawaharlal Nehru na North East state singbu chokhatnaba look east policy ga loinana special category da thamduna akhannaba fanshu thadaraki adubu hojikti center da BJP government lakhiba dagi special category kakthat khiba ga loinana fanshu thadaraki dre hairi 1976 का भारत की 42nd भारत की कोई नेशनल कॉन्स्टिट्यूशन दी बिफोर सुबह अमेंडमेंट सेंडो सेकुलर एंड सोशलिस्टिक हाइबा भाई इसी आपसे विरम इंदिरा गांधी को केबा श्री जवाहरलाल नेहरू की जवाहरलाल नेहरू मनन तो लोय पाऊ नसी बीजेपी के पानी दा लेन दो भारत असी Bihar General Election da Janata Dal United na yamna chawna mai pakpa amadi BJP na maithiba nangkhiba sida Janata Dal United Manipur State Unit na harawba phongdokre Bihar yawngne state ahum da BJP
Maithiba Nangkiba sina Narendra Modi ki wave mapangal hanthare haina Janata Dal United Manipur State Unit ki President M Tombi Singna phongdokre party sigi Babu Prada Labor Office ta Paumi Singa Unaba amada M Tombi na makha taraduna hai Bihar election da BJP yamna chawna Maithiba Nangkiba amadi Janata Dal United na mai pakpa sina Narendra Modi amadi BJP da miyamna thazaba leitre haiba mayek sengna takli Manipur ki oina su handak pangthokadoriba marak ki mikhala sidasu Manipur miyamna BJP da vote pibiganu Thambal amadi party sidagi Jackson na laibiu haina Tombina phongdorli BJP ki marka si thambal si masi lungumba mi hatpa yaba adugumba khulai moin ubiu BJP ki akhoi web se Bihar da loibu orsano aduga Manipur da handak laiba akhoi ki marki mikhal thongjuga aduga thaiban gi election sida animakki prajada Janata Dal United ki maigei dagi amadi ai shagi maigei dagi Congress ta vote pibinanaba karigino na haibkanda Manipur ki integrity kadannabagi wani Sithaduna Lairaba Russian National Union amuk nauhongnana semkre regional political party asigi president oina advocate Laire Lakpam Sarat Chandra amadi CS Nila Dhawaja Meitaina General Secretary oina khankre ngasi nauna khankraba executive members sing yauna party asigi members singi oiba khananai nabagi mifam ama Manipur Press Club ta pangthoki thoramasiga mari leinana party asibu Sembi Rambada Achoba Todang Lauramba or Tombagi Mafamda Miam Haikat Leka Tamduna Ikai Kumnaba Utki Lamdamasigi Oiba political gi Charang Naba Tangdu Leita Dabasi Lamdamasigi Oiba regional political party Namapangal Kanna Labor Matamdo Otopo Ngamgani Haina Russian National Union gi Nauna Kalaba President Advocate Laire Lakpam Sarat Chandrana Fondoki Regional political force ama aikona North East India da aikona establish tawbagi tangai phadaba amadi particularly in Manipur da tangai phadaba se lae ngasidi maramdi Manipur gi praja khuding mangna thengnariba problem mayam se masi aikona regional political party se masi yamna lingalaba matamda aikona territory integrity go ero arms pian power eki boiro natagana hiram khuding makta sothariba se ngasi regional political party Russian National Union ase lingabadi soidana aikoi pangthokpa ngamgani haiba wakhallon adudani aikona ngasi tawjaribase Jiribam District Demand Committee ki economic blockade asibu sawgatli adubu lakadraba ningol chakobagi yenglaga khajiktang komthokpiyo haina All Manipur Road Transport Drivers and Motors Worker Union ki General Secretary Maimom Anilna appeal tawrakli ngasi Thangal Bazar da leiba Hotel Yaishana da leiba Union asigi office ta pangthokiba press meet abada Anilna makha taratun hai Hana UNC ki economic blockade amadi hauzik chathariba JDDC ki economic blockade na maramoiduna truck chani chahum numit kun manga nimuk lambi da panduna leiri truck singa sigi driver amadi handyman singna Manipur gi khwaidagi chawba kumhai am oiriba ningol chakoba sibu yawnanaba makhoibu tekta kaidana mayum yawhanbada mating pangbinaba appeal su tarukli ningol chakoba si loiraga economic blockade asi chathabinaba amadi union asina su saugatkani haina Anilna makataraduna phongdoki Manipur government asu JDDC ga wari shanaduna driver amadi handyman sing asigi awaba si kokhanbinaba Anilna appeal tawri Huji Mapanda Pandun Labor driver handyman singsi Kogi Manipur Achobo festival si Yawan Nangan Binava Kogi demand committee gi Mahomda Uniona Tasena appeal tawjari Lunana Manipur government asu gari singsi Imphal tamna changpa matamda tekta kaidana chang naba Manipur government asu Kogi demand committee ga wari sanaraga gari singsi johon biraknanaba government gi mafam dasu hajiri Tungi Miron gi dama Global Shepherds Community Imphal Hub Mairenbam Laikai Youth MLYC amadi Incredible Moiranga Kusamnarga ngasi Meet Your Idol haina mingthonba campaign ama Moirangda leiba Diligent Public School da hogdokre Taramadu da Global Shepherds Community Imphal Hub ki su curator oiriba Armstrong Pamena Satra Singda mahakna IAS karamna oiraki karamna honari haibagi matangda paudongki amasung sui generous ki managing director oibata natana Manipur ki entrepreneur amasu oiriba Rajesh Kaishamna su mahaki oiba wafam kaya mahiroi singda thamki aina tauge haina khanba thabakti aina piklingaidagi khangadabani haiki Global Shepherds Community Imphal Hub ki vice curator oiriba Monica Khangembamna Manipur gi school kayada makhatana program asi chathakigani hairi
अखोइन आंगा ओरिङाइदगी क्लास 2 3 तमिङाइदा अखोइ साइंटिस्ट अमा उननिङे नतक एस्ट्रोनॉट उननिङे अखोइना थेंनबा अखोइगी रिलेटिव दा कइदा थेंनबा यावे अदुबु प्रोफेशनल मैम अम थेंनदबसु यावे अदुगी तंजादा अखोइना आंगांसिंग दा पिनिंग बने मणिपुर सिचुएशन सिदा आंगांसिंग जे डिस्टर्बेंस याम लैये लारिक ता कइदा अदुदा मोइगी जमुक लाइक से कन्ना तंखला कांदा मुक कइनोमा तौगिबा इंसिडेंट अमा थोकिबा स्कूल थिंगिबा अदुबा तौबदा मोटिवेशन हंदबदो अदुसु अमु हिंगलकनबा एकेडमिक मक ता यामना डॉक्टर इंजीनियर मक ओइदबा यादे हाइना फैमिली प्रेशर पीरगसु अतोप ओइनिंग आंगांसिंग ले अदुगुमबसु एनकरेज तौनबा हैना हौदोखिबा प्रोग्राम नि इरोम चनु शर्मिलाबु उननिंगबा सिंगना लुपा लाख अमगी डिपोजिट पीगदबनी हाइरी मिनिस्ट्री ऑफ होम अफेयर्स गवर्नमेंट ऑफ इंडिया ना इशू तौकिबा चना पथाफ की मटुंग इना जेल दा लेबा मियोय अमबु रिसर्च का मरी लेना नत्रगा डॉक्यूमेंट्री नंबदा नत्रगा इंटरव्यू की दमक उनगे हाइरबदी लुपा लाख अमा थीगदबनी हाइरी सेंफम असी डिमांड ड्राफ्ट नत्रगा लोकल बैंकर्स की खुठांग दा जेल की सुपरिटेंडेंट की मिंगदा खुसिनगदबनी हाइरी अदुबु स्टेट गवर्नमेंट नत्रगा यूनियन टेरिटरी एडमिनिस्ट्रेशन ना महिरोय सिंगना चथगदबा रिसर्च सिंगा मरी लेनबा हिरम सिंगददी चना पथाप असी मानरोय हाइरी NIT लांगोल की ओजा पी अल्बिनो कुमार ने इम्पैक्ट न्यूज की कैमरामैन दगी कैमरा मुनगे तौखिबा थौदो की मतंगदा यानबा पुरखरे ngasi मणिपुर प्रेस क्लब चा ऑल मणिपुर वर्किंग जर्नलिस्ट यूनियन आमजू की प्रेसिडेंट NIT लांगोल की रजिस्ट्रार नलुचिंगबा मिहुत सिंह अमसुंग इम्पैक्ट न्यूज की नुमित अदुदा पाउ लौरबा पाउमी अमसुंग कैमरामैन गा फमिनदुना वारी शानरबा मतुंग यानबा सी पुरखिबनी वारी शानबा जो आमजू की प्रेसिडेंट की कादा प्रेसिडेंट मसामक याउना पांगथोकी वारी शानबदुदा कैमरा मुनगे तौखिबा NIT लांगोल की सिविल इंजीनियरिंग डिपार्टमेंट की हेड ऑफ डिपार्टमेंट पाइरिबा पोचंगबम अल्बिनो कुमार ना कैमरा अदु अतमना मुनगे तौखिबा नते थवंग अदुगी दमक अल्बिनो मसाना लाले हाइजबदगी यानबा अदु पुरखी निंगसिंगबा याबदी कैमरा मुनबगी थौदोक असि थासिगी हौखिबा तांग तरुकी नुमिदांग वाइरम NIT लांगोल की मैच की वाथोक अमगी मतंगदा महिरोय सिंगना चथबा वाकत खोंजंगी पाउ लौबा चलुबदा थोखिबनी मैतई इरोल इएक लोइना सिलोल अपुनबलोक मिलाल मयाई लोइसंगी नौना थौ पुगदबा थौमी सिंग असि वासक लौखरे चही असिदगी इंग्लिशिंग अनिगा तरागा निपान फाउबा चही अहुम थौ पुगदबा मिलाल की थौमी सिंग वासक लौबगी थौरम अदु सना कोनुंगदा लेबा लुप असिना सिंदुना पांगथोकी लुप असिगी नौना लिचिंग पुरेल ओइना खल्लबा मोइरांग थेम नाउखंबा मितई नोंगथम लुचिंग पुरेल ngамथंग लुचिंग पुरेल थोकचोम बाबूचान मैतैगा लोइनना पुन्ना थौमी तरागा निपान बुलै सेंबा सना जावना वासक लौहनकी वासक लौबगी थौरम अदुदा लुप असिगी नौना खलबा थौपुबा सिंग मेंबर सिंग अमसुंग लुप असिगी थबक थौरमदा सरुक यारिबा मियोय कयाना सरुक याकी ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕ ꯆꯍꯤ ꯌꯥꯡꯈꯩ ꯆꯥꯝꯃ ꯆꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯑꯐꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞꯇ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞꯁꯤ ꯍꯩꯔꯛꯇ꯭ꯔꯦ ꯃꯈꯣꯏ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯌꯦꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯆꯪ ꯊꯧꯅ ꯃꯌꯦꯛ ꯍꯩꯔꯛꯄꯒꯤ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝ ꯑꯃ ꯂꯥꯛꯑꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯂꯥꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯖꯕ ꯐꯪꯉꯛꯄꯒꯤ ꯑꯗꯨꯒ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯄꯣꯛꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯗꯨꯒ ꯄꯨꯛꯐꯝ ꯑꯗꯨ ꯌꯧꯔꯛꯑꯕꯅꯤ Public Hospital and Research Institute na 11 Development Association amadi Manipur Muslim Welfare Organization ga khusam naduna nongmig oiba free medical camp ama Bangun local community hall da pangthokre ngasigi camp adu Public Hospital and Research Institute ki Dr. Mangana Saba medical team amana maikai edom da leiba mioi chamanga rom henbada ana laing ki amadi hidak langthang singsu lemna yanthokhi हेल्थ कैंप से खुदों चाबा लौजरगा थमजनिंगे हाइदी लमदमसिदा तंगाई फदना पालिबा गवर्नमेंट अमसुम लोकल एमएलए ना मसिम इंग संगबिरकांदा हाइदी सब सेंटर अमदि अखोन सर्वे तौ सब सेंटर अमदि लै हाइबा खंगजरे सब सेंटर हाइसिदा आशा खरना अदुम केनो तौबनि रन तौजबनि हेल्थ सेंटर अमदि तंगाई फदना मसिदा प्राइमरी हेल्थ सेंटर अमदि थमनिंगबगे अपाम लै तंगाई फदना मसि थम्बियो हेल्थ कैंप से खुदों चाबा लौजरगा थमजनिंगे हाइदी लमदमसिदा Young United Club the Sky Hospital and Research Institute amadi Manipur Heart Foundation ga khusam narga chahi taraga nipan gi makhada leiba angang singi heart screening camp ama Kokaitel Moirang Purel Laikai Community Hall da pangthokre camp asida Sky Hospital and Research Institute ki clinical cardiologist Dr. Shajat Alam na luchingba medical team amana angang singi heart checkup tauki
Manipuri film Tauzariba Singh the Pungning Thogat Poina State Bank of India Babupura branch na sen gi mating putoktuna Roman na producer oiba Bimol Fibo gi Manipuri film Dakfam 2 ngarang Baiga Chandra Open Year Theatre Board SBI Babupura Assistant General Manager Kamboy Lunkimna release tawkre Manipur da hauzik oiba film amagi mahau chapchana utliba Dakfam 2 sigi release tawbugi function aduda Film Forum Manipur gi Chairman Surjakanta amadi IOC Airport Senior Manager Kaishing Su Sarukyaki. Housing Nasinomagi Sanabagi Pogda. Kuntraga Tarelak Suba Sub Junior Juniors Amadi Senior Gymnastic Championship Ngasi Lotion Kre. Ngasi Kumalampak Indoor Stadium the Lotion Kiba Championship is the overall champion na. UYC Kurai Laring Bam Laikaina Takre Championship Sida Nupamachagi event Taruk Amadi Nupimachagi event Marida Gymnast Chamaga Kuntraga Nitoina Sarukyaki. Ngasi Championship Sigi Lotion Bigi Toramadu da Sai NERC gi Director in Charge Francis Marwin Amadi Dronacharji Awardee Boxing Coach L Ibom Chaga Loinana Association Sigi Miyoi Kayana Makok Matang Takraba Sanadu Singda Manamatum Kusinaki. 25.9, 60.80. Rising Club December. Tara Suba Manipur State League Neroko FC Sangakfam na third position Oikibaga Loinana Nisha Thangmaiba na fourth position Takre. Ngasi Kumalampaki Artificial Turf Ground the Sanakiva third Amadi fourth position gi match Amada Neroka FC Sangakfam na Nisha Thangmaiba nu Panjil Mari Anida Maitiba Piramlaga League Tournament sigi third position Takibani. Kumukcham Ingocham Memorial Trust ki Santa Makada Amfana Sinduna Chatarakliba League Tournament sigi Ahanba Amadi Ani Suba position gi Damak Thasigi Tang Tragama Thoida Kumalampak Sports Complex ki Man Stadium da Sanaragani. Thahum da Haksangi Fibam da Ahongba Purakpa Ngamgadra Haiba Punba Fitness Center AFC gi state ki thakta pangthokpa mangarak suba AFC Transformation Challenge English ani tragamanga ngasi pangthokre. Thahum chupna chatharakpa challenge asigi grand finale adu ngasi Palace Compound da leiba Manipur State Film Development Corporation gi auditorium da AFC na sinduna pangthoki. Pangthokiba Transformation Challenge aduda nupagi oina competitor kunga taret aduga nupi gi oina competitor kunma thoina athoi hen tanaki. Transformation Challenge asigi formal oiba thoramda Directorate of Ayush ki Director Imphal West ki SPM sung tongan ba masak naiba miyoi kayana sarukyaki. Competition asigi manung chana tongan ba jagoi sei kaya masu khudol tamki. Thahungi matung manung da koina wet tarakpa masung mi khradana wet gain to web yam phaba pongthang amati yam thagani ngai ni. Sudden weight loss sometimes is very dangerous. Sometimes it's very dangerous. Atu medical ki history ki background to khangdragati with all exercises, with all of dieting activities, exercise or dieting is a futile, rather harmful or adumagi area the Sukitan Nainaba Matukta Rahavisi Kanjaki. Sub Junior Amadi Junior State Archery Championship ngasi Loshin Kring ngasi Sanakiba Junior Boys Amadi Girls ki Individual Olympic Compound Rounds Girls and Boys ta P Bobby Amadi Irwin Laishram Anina Gold Medal Funkre. Individual Olympic Recurve Girls ki event ta TS Surmalana Gold Medal Funkibagaloinana Mashana Simaki Nupamachagi Kangluptana Doinik A Mark na Gold Medal Laukibani. Individual Olympic Indian Round Gimasana Singh da G Ponhoi Mayru na Nupamachagi Aduga L Milan na Nupamachagi Gold Medal Laukret. Girls Team Indian Round da FAC Langthabal na Gold Medal Funkibagaloinana ITAC Thawal na Boys Team ki Gold Medal Laupangamkre. Manipur Archery Association asinduna Kumalampak Sports Complex sa Chatharagba Championship asida unit Taragamari dagi Nupamacha Madi Nupimacha Archer Chahumga Tarana Sarukyaki. State level women's sports competition ngasidagi Kumalampak Sports Complex ki main stadium da haukre Rajiv Gandhi Khel Abhiyan scheme gi makhada Department of Youth Affairs and Sports Government of Manipur na sinduna ngasidagi haukiba
competition asida Manipur gi district mapal dagi lakpa nupi sanroi chahumga kunipa na event taragani thoida athoi hen tanagadori ngasidagi haukiba competition asida retired IAS RK Nimai YAS ke director W Bhaktaras MCS amadi YAS ke joint director KS Pramoda Devi ga loinana department asigi miyoi kayana thoramudda sarugyaki ngasidagi kuntra manga suba state open water polo tournament haukre ngasi ahoba numitta sanakiba match amada CSC Wangkai Ningthem Pukri mapalna welfare youth liberal and kanda organization B Kongba Kaithelbu Panjil taret ahumda maithiba pikibani Manipur Water Polo Association asindana Kongba Kaithel da laiba Shyam Pukri da ngasidagi haukiba tournament asida Imphal East ki adaksha P Bimola Devi amadi top Nauriyagi Jila Parishad ti itobiga loinana association asigi miyo kyana sarugyaki tournament asigi makataba matching hayeng sanaragani ai mi usum batuan tau le Ngangkham Boboy Memorial Second Division Football League ta NYTS Okram Chuthek amadi PYPC Pungdongbam ani draw chakhibaga loinana SWC Khongman amadi PRYA ani na mai pakre ngasi sanakiba tournament asgi ahanba league match amada NYTS Okram Chuthek amadi PYPC Pungdongbam ani na sanakiba match adu Panjel amamam chanaduna draw oikibani Anishuba match tana SWC Khongman na LSYC bu Panjel Nipan anida maithiba pikibani ahum suba match tana PRYA na GSY bu Panjel amasino da maithiba piba ngamkre Imphal East District Football Association gi mityang makhada Khongman gi Social Worker Congress ground da chatharakliba league tournament asida team Nipan na sarugyari Arab the bulletin asigi headlines amahana mayam na thamjage Center na thadak hiva fund lana season ai haina Manipur government pu maral sibaga loinana loktak ki fumdi sengbagi matang da thizelagani haina Union Minister Nirmala Sitharaman na phongdokrai Bihar gi mikhal da mai pakani haina wasakhiba BJP chawna mai thire amri thangmaiban gi miyamna Congress ta vote pina ba Chief Minister Okram Ibobina phongdokrai amasung Irom Chanu Sarmila go unaba pamba miyoi singna lupa lakh ama security deposit oina pigadauri